ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯦꯡꯉꯣꯏ ꯂꯧꯀꯨꯠꯇ ꯁꯝꯄꯣꯛ ꯈꯣꯏꯕꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯇꯥꯝꯂꯕ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯌꯨꯝꯗꯣꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛ ꯑꯗꯨꯗꯅꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯩꯇꯣꯟ ꯆꯍꯤ 50ꯒꯤ ꯃꯌꯥ ꯑꯣꯏꯔꯦ ꯍꯩꯇꯣꯟꯒꯤ ꯁꯤꯟꯐꯝꯅ ꯂꯥꯏ ꯇꯤꯟ ꯁꯦꯟꯅꯕ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯄꯥꯡꯂꯤꯕ ꯃꯍꯥꯛꯅ ꯄꯥꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯥꯃꯨ ꯃꯥꯏꯁꯨ ꯄꯥꯛꯏ ꯍꯩꯇꯣꯟ ꯃꯈꯨꯠꯇ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯐꯨꯡꯒꯥ ꯅꯥꯛꯇ ꯐꯝꯂꯤ ꯃꯩꯁꯨ ꯇꯤꯛꯂꯤ ꯈꯨꯕꯥꯛ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯤꯀꯤ ꯑꯗꯨꯗ ꯃꯩꯇꯥꯟ ꯑꯔꯣꯕ 2-3 ꯍꯥꯞꯆꯤꯜꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏ ꯑꯗꯨꯒ ꯆꯤꯟꯕꯥꯜꯗ ꯊꯝꯗꯨꯅ ꯃꯩꯈꯨ ꯑꯗꯨ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯃꯩꯈꯨ ꯑꯗꯨ ꯁꯥꯡꯅ ꯀꯥꯝꯊꯣꯔꯛꯏ ꯍꯩꯇꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯤꯀꯤ ꯅꯪ ꯑꯃ ꯐꯥꯜꯂꯒ ꯋꯥꯈꯜ ꯇꯧꯕ ꯑꯁꯤꯅ ꯃꯅꯨꯡꯉꯥꯏꯔꯤꯍꯦ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯦ ꯇꯁꯦꯡꯅ ꯃꯤꯠꯃꯥꯡꯗ ꯖꯒꯣꯏ ꯑꯣꯏꯅ ꯁꯥꯔꯛꯄꯒꯨꯝ ꯎꯔꯔꯦ ꯋꯥꯈꯜꯅ ꯁꯥꯒꯠꯄꯒꯤꯗꯤ ꯅꯪꯅ ꯃꯐꯔꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯀꯤ ꯑꯗꯨ ꯑꯃꯨꯛꯀ ꯊꯛꯆꯤꯜꯂꯤ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯀꯤ ꯆꯦꯕꯥꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯐꯥꯛꯇꯣꯛꯏ ꯑꯗꯨꯒ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯄꯥꯏ ꯂꯝꯌꯧꯕꯤ ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯕꯤ ꯀꯕꯣꯛ ꯂꯩꯈꯣꯝ ꯂꯥꯏ ꯅꯨꯔꯥ 8 ꯃꯇꯤꯛꯅ ꯃꯒꯨꯜꯅ ꯊꯜꯂꯝꯃꯤ ꯃꯈꯣꯏꯅ ꯁꯥꯇꯣꯛꯄꯗꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯑꯣꯏꯒꯜꯂꯤ ꯑꯍꯤꯡꯒꯤ ꯊꯦꯡꯂ ꯃꯇꯝꯗ ꯁꯥꯊꯣꯛꯏ ꯃꯈꯣꯏꯅ ꯁꯥꯇꯣꯛꯂꯛꯄꯗ ꯁꯨꯔ ꯅꯥꯏꯕ ꯏꯁꯩ ꯑꯃꯒ ꯏꯔꯣꯏꯅꯤ ꯇꯥꯕꯒ ꯄꯦꯟꯕ ꯅꯥꯏꯔꯣꯏꯗꯕ ꯏꯁꯩꯅꯤ ꯃꯈꯣꯏ 8ꯀꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯍꯦꯟ ꯍꯦꯜꯂꯤ ꯂꯥꯏꯔꯤꯛꯇ ꯏꯔꯝꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯑꯁꯤ ꯄꯥꯔꯨꯕꯗ ꯍꯩꯇꯣꯟ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯂꯛꯏ ꯇꯁꯦꯡꯅꯃꯛ ꯍꯦꯂꯣꯏ 8 ꯍꯥꯏꯔꯤꯕꯗꯨ ꯃꯃꯤꯠ ꯑꯗꯨꯗ ꯎꯅꯤꯡꯂꯛꯏ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯃꯜꯂꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯔꯤꯕ ꯑꯁꯤ ꯍꯩꯇꯣꯟ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯐꯕ ꯐꯠꯇꯕ ꯊꯕꯛ ꯀꯌا ꯑꯃ ꯄꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯁꯥꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯃꯍꯥꯛꯈꯛ ꯇꯧꯈꯤꯗ꯭ꯔꯤ ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯠꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛꯇꯪ ꯍꯦꯂꯣꯏ ꯁꯥꯟꯅꯗꯨꯅ ꯆꯥꯡꯌꯦꯡꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯂꯦꯡꯐꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ ꯐꯤꯔꯦꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯇꯣꯟꯅ ꯀꯨꯞꯅ ꯊꯤ ꯍꯨꯝꯗꯨꯅ ꯍꯦꯂꯣꯏ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯨꯔꯥꯟꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯃꯌꯦꯛ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯒꯤ ꯂꯥꯏꯋꯥꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯀꯤꯗꯨꯅ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ ꯅꯔꯥꯏꯕꯛ ꯐꯠꯇ꯭ꯔꯕꯗꯤ ꯍꯦꯂꯣꯏ ꯊꯣꯛꯂꯛꯄꯒꯤ ꯃꯍꯨꯠ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯈꯨꯗꯛꯇ ꯃꯥꯡꯕꯁꯨ ꯌꯥꯏ ꯍꯦꯂꯣꯏ ꯁꯥꯟꯅꯔꯕꯗꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯏ ꯃꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯅꯃꯪ ꯅꯍꯥ ꯈꯨꯗꯤꯡꯗ ꯍꯦꯂꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯒꯅꯤ ꯍꯦꯂꯣꯏꯅ ꯃꯤꯕꯨ ꯆꯦꯟꯗꯨꯅ ꯄꯨꯏ ꯃꯈꯣꯏꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯃꯤ ꯑꯃꯠꯇ ꯍꯤꯡꯒꯟꯗꯦ ꯃꯈꯣꯏꯅ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯆꯥꯏ ꯃꯩꯇꯥꯟꯗꯨ ꯃꯨꯠꯈ꯭ꯔꯦ ꯃꯩꯁꯥ ꯈꯖꯤꯛ ꯐꯪꯂꯝꯕ ꯑꯗꯨ ꯐꯪꯈꯤꯗ꯭ꯔꯦ ꯍꯩꯇꯣꯟ ꯐꯝꯗꯨꯅ ꯂꯩꯁꯤꯟꯕꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯁꯨ ꯅꯥꯔꯦ ꯍꯧꯒꯠꯂꯒꯦ ꯅꯤꯡꯂꯗꯨꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯩꯇꯣꯟ ꯇꯨꯝꯂꯝꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯈꯟꯗꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯝꯗꯣꯟꯄꯣꯛꯅꯤ ꯑꯅꯛꯄꯗ ꯌꯨꯝ ꯀꯩ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯏꯆꯤꯛ ꯆꯤꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯆꯤꯡꯈꯩ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡꯅ ꯄꯔꯦꯡ ꯊꯠꯇꯨꯅ ꯂꯩꯔꯤ ꯍꯩꯇꯣꯟ ꯃꯃꯤꯠ ꯑꯗꯨꯅ ꯆꯤꯡꯈꯩ ꯆꯤꯡꯒꯤ ꯈꯨꯟꯅ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯏ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝ ꯑꯗꯨꯒ ꯍꯦꯛ ꯃꯤꯆꯥꯟꯅꯅ ꯍꯩꯇꯣꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯨꯔꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯥꯕꯥꯟꯅ ꯃꯥꯂꯪ ꯏꯆꯦꯛ ꯐꯪꯕꯗ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕꯒꯨꯝ ꯊꯥꯞꯅ ꯎꯕꯅ ꯃꯔꯝ ꯑꯣꯏ ꯄꯤꯛꯇꯛꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯨꯔꯦ ꯃꯗꯨꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯑꯗꯨ ꯃꯇꯣꯟꯗ ꯈꯟꯖꯩ ꯀꯔꯤꯅꯣ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯑꯉꯧꯕ ꯃꯆꯨ ꯑꯃ ꯄꯥꯏꯕꯒꯨꯝꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ ꯅꯠꯇꯦ ꯂꯥꯏ ꯇꯤꯟꯒ ꯊꯣꯛꯂꯤꯕ ꯖꯥꯠꯂ ꯑꯁꯤꯕꯣ ꯍꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇ ꯑꯩꯅ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯄꯟꯈꯤꯕꯗꯣ ꯍꯦꯂꯣꯏꯁꯤꯡꯗꯤ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯁꯦꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯃꯈꯣꯏꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯑꯗꯨꯁꯨ ꯃꯥꯟꯗꯦ ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯗꯤ ꯑꯃꯈꯛꯅꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯑꯣꯏꯔꯕꯗꯤ 8 ꯁꯨꯒꯗꯕꯅꯤ ꯃꯈꯣꯏꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤ
Haiton mapal aduda pantharuba tawdana khangpok aduda adumak changlakle. Mathangi numitna khara lithorakpa tanja aduda mapada nupa ama sor thabet humba makhai Haiton bu kaurae. Mama Haiton aina kauri base tarabadi amukta thopiro. Mama Haiton nangbu tarabo. Nupa adugi khonjal aduda Haiton adu sataraduna thong adu hangtoktuna thoglae. Nupa ama leplamba adu ure. Mahakbu yengna hairae. Kari leire ibungo aduk phingna ayuksida. Mama asum tawbane. Aibu pokpa pabada ngasai ayuk mamlingaida. Chingkhai chingmang asida sagi lang ado kaiba chakhibane. Adu mahangna halakpa matam adudadi masado ihai hairaga machin adudana karino khangdaba marondo choro londuna angabugumnu tawduna lehori. Mama layong ama khangdre. Mama na mukta yengbiyo thuna mukta chase. Chingkhai chingmangda haiba lai tinoknaba soidana oirangani. Sese kaishu tawre. Mama ga punna chamina krasiko. Ase hairaga Haitondo imungda changduna pian macha ama lawthorae. Pian ado makhwangda kishili. Yumgi thong ado chena lonselami. Aduga nupa aduga punna lakminai. Nupa adugi mayum adu yaure. Mangol aduda layongnaba nupa adu laikatnarami. Mayamna afa apun tawi. Machindana silok thiri. Adubu Haiton madi mamidaduna ahanba ubada unariba lai adu lai nate hiloini haiba khangle. Nupa adugi manak aduda changsinduna ningang yaiduna phamthei. Aduga makudangi mihul adu paiduna yengi. Laibakta makudna namduna amuk yengi. Aduga mafam aduda lairiba mising adu tananaba hairae. Ibema sing kaisu tawreda kaisu leiba nate. Mahakna chingda chaliba aduda pungpham chahodraduna heloi onarubani. Madugi kaisu khalunu. Nangi mama leiri. Ai hojigi hekta heloi ado tanthokige. Kadai ising asengbu khujai amaga tarin pungphai ga piyo. Magumana kayam kuina taibangi hakchangda saidongduna leigi haibado yenge. Tanja aduda heloi onariba nupa aduna hairae. Hera mama adumna lutondagi hekta lakthaba hongnabro. Lamhen tu helaklabadi asumna hekta saidong singadabani. Ichilinaw aikhoi taretna kekulot pi sanaringai. Kaigino mahakna manung matam chadana nongyai aduda chingtamna lakpadi. Pungpham chadana khongningbagi mahaini phangliba ase. Mama aingonda dapka pangtawda tawsilakanu. Kari haiba kekulot pi sanai haiba nate nakoina sanariba adubu chingkhai sing asigi karamba mafamdano. Nupa aduna adubura mama ching asigi khongnunggumna khara khuna changsinkhriba kengoi yamna hoba labuk lamhang adudani. Adudi kengoi lokut adudani dana. Haitona se hairaga mapukning adudadi haraubana loikre. Yumgi mina ising khuzai asengbada tayen pungpai haptuna pirakle. Madubu Haitona makuta pairaga tayen aduda heloi changbagi laiwa laisen adu murum sole. Aduga saidongliba hakchang aduda phatpat ahumlak kanduna asumna hairae. Nakhoina taibang migi hakchangda asumna chongsinduna tongduna leiba hongnade. Hayo naha kari chaningi. Mama tarenaga kalaga aibo dumna kihanganu ko. Aina hojek hakchang asidagi sungthok tholaktrabadi mamana kaidoba ngamgodoribage. Tarenaga kalakanu ko. Aina kaidoba ngamgodorige kaina. Hey aise kanano haiba masak khangdrabaro nang. Ngasidi kanano haibado masak munna taklage. Taren pungphai mayaise kayamuk yamna kange haibado nahak yenglo. Asi hairaga lairol amuk sonduna taren adu phatphat kalli. Hayo kari chaningi hayo. Taren matona kalakpatuda heloi adu taibang hakchangda saidongduna leiba ngamlaktre. Mathwaido mangba tare khanduna hairae. Mama kengoi lakuta hoba kengoi angangbi mana apikpido adu ina chagi adu piyo mama natrabadi ai sungtok thoklarei.
ꯀꯦꯡꯉꯣꯏ ꯑꯉꯥꯡꯕꯤ ꯃꯅꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕ ꯀꯦꯡꯉꯣꯏ ꯑꯗꯨꯗꯤ ꯌꯨꯝꯂꯛꯇꯁꯨ ꯄꯪꯍꯧꯗ ꯍꯧꯕꯤꯅ ꯍꯩꯇꯣꯟꯅ ꯃꯅꯥꯛꯇ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃ ꯊꯨꯅ ꯑꯃꯨꯛꯇ ꯀꯦꯡꯉꯣꯏ ꯍꯦꯛꯇꯨꯅ ꯄꯨꯔꯛꯎ ꯊꯨꯔꯕꯅꯤ ꯃꯥꯃꯥ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯕꯗꯤ ꯆꯤꯡꯈꯩ ꯆꯤꯡꯗ ꯂꯩꯕ ꯀꯦꯡꯉꯣꯏꯅꯤ ꯂꯧꯀꯨꯠꯀꯤ ꯀꯦꯡꯉꯣꯏ ꯑꯗꯨꯅꯤ ꯅꯣꯏꯒꯤ ꯌꯨꯝꯂꯛꯇ ꯍꯧꯕ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯈꯪꯗꯕ ꯀꯦꯡꯉꯣꯏ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯆꯥꯕ ꯉꯝꯖꯔꯣꯏ ꯀꯔꯤ ꯆꯤꯜꯍꯥꯎꯒ ꯑꯃꯨꯛ ꯊꯤꯕ ꯁꯥꯏꯅꯦ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯀꯦꯡꯉꯣꯏ ꯂꯧꯀꯨꯠꯇ ꯆꯠꯇꯨꯅ ꯀꯦꯡꯉꯣꯏ ꯑꯃꯨꯛ ꯍꯦꯛꯂꯨꯗꯣꯏꯅꯣ ꯃꯥꯡꯕ ꯁꯦꯡꯕꯒꯁꯨ ꯍꯥꯏꯕ ꯁꯥꯏ ꯇꯥꯏꯔꯦꯟ ꯃꯇꯣꯟ ꯑꯁꯤꯅ ꯑꯃꯨꯛ ꯀꯟꯁꯤꯜꯂꯛꯇꯅꯀꯣ ꯍꯩꯇꯣꯟꯅ ꯂꯥ ꯃꯇꯣꯟ ꯑꯃꯗ ꯍꯦꯛꯂꯛꯂꯕ ꯀꯦꯡꯉꯣꯏ ꯑꯗꯨ ꯈꯦꯟꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯨ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯆꯥꯛꯊꯥ ꯇꯝꯂꯕꯅꯤ ꯃꯁꯤ ꯆꯥꯔꯒ ꯊꯨꯅ ꯆꯠꯈ꯭ꯔꯣꯀꯣ ꯅꯍꯥꯛ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯁꯤꯃ ꯑꯩꯅ ꯀꯦꯡꯉꯣꯏ ꯂꯧꯀꯨꯠꯀꯤ ꯀꯦꯡꯉꯣꯏ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯔꯒ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯌꯥꯝꯅ ꯆꯥꯅꯤꯡꯂꯤꯕ ꯀꯦꯡꯉꯣꯏ ꯂꯧꯀꯨꯠꯀꯤ ꯀꯦꯡꯉꯣꯏ ꯑꯗꯣ ꯑꯩꯅꯅꯦ ꯃꯄ꯭ꯔꯥꯡ ꯁꯥꯈꯩ ꯇꯧꯈꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯦꯂꯣꯏ ꯑꯗꯨ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯇꯝꯂꯛꯄ ꯆꯥꯛꯊꯥ ꯑꯗꯨ ꯆꯥꯗꯨꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯗꯣ ꯋꯥꯕꯅ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯩꯇꯣꯟꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯃꯥꯃꯅ ꯈꯥꯏꯗꯣꯛꯄꯤꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯩꯇꯣꯟꯗ ꯑꯀꯠꯁꯦꯜ ꯈꯔ ꯀꯠꯂꯦ ꯃꯗꯨꯕꯨ ꯄꯨꯔꯒ ꯍꯩꯇꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯍꯩꯇꯣꯟ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯍꯧꯖꯤꯛꯇ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯊꯣꯛꯄ ꯑꯁꯤ ꯀꯦꯡꯉꯣꯏ ꯂꯧꯀꯨꯠꯇꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯅ ꯇꯧꯒꯦ ꯄꯥꯡꯊꯣꯛꯀꯦ ꯅꯤꯡꯂꯤꯕ ꯊꯕꯛ ꯑꯁꯦ ꯁꯣꯏꯗꯅ ꯉꯝꯅꯅꯕ ꯄꯥꯡꯊꯣꯛꯂꯒꯦ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯃꯨꯟꯅ ꯄꯥꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯩꯇꯣꯟ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯝꯂꯕ ꯃꯇꯝ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯝꯇꯥꯒꯤ ꯊꯥꯕꯨꯝ ꯊꯌꯥꯏꯗ ꯁꯤꯊꯔꯛꯄ ꯊꯥꯕꯜ ꯃꯉꯥꯜꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯑꯍꯤꯡꯒꯤ ꯇꯟꯗꯜꯒꯨꯝ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯈꯣꯡꯂꯝꯗ ꯄꯣꯏꯔꯩ ꯀꯦꯡꯉꯣꯏ ꯂꯧꯀꯨꯠꯇ ꯇꯞꯅ ꯃꯊꯤ ꯐꯣꯡꯂꯛꯂꯤ ꯇꯟꯗꯟꯒꯨꯝꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯅ ꯉꯥꯏꯍꯥꯛ ꯄꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨ ꯂꯥꯡꯑꯣꯜꯂꯛꯏ ꯑꯗꯨꯒ ꯀꯦꯡꯉꯣꯏ ꯉꯥꯛꯇꯅ ꯄꯥꯛꯅ ꯁꯟꯅ ꯍꯧꯈ꯭ꯔꯤꯕ ꯊꯦꯜ ꯂꯨꯔꯕ ꯂꯧꯀꯨꯠ ꯑꯗꯨꯒꯤ ꯈꯣꯡꯕꯥꯜꯗ ꯆꯤꯡꯒꯤ ꯁꯪꯃꯥꯜ ꯂꯥꯡꯕꯒꯨꯝꯅ ꯅꯤꯡꯗꯨ ꯌꯩꯅ ꯐꯝꯊꯔꯛꯏ ꯃꯆꯦ ꯃꯍꯜꯅ ꯃꯃꯥꯡ ꯏꯊꯪ ꯊꯪꯉꯤ ꯐꯅꯦꯛ ꯈꯣꯏꯗꯣꯝ ꯁꯦꯠꯂꯤ ꯁꯝꯂꯥꯡꯅ ꯋꯥꯏ ꯋꯥꯏ ꯇꯥꯔꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯝꯂꯤ ꯑꯔꯣꯏꯕꯗꯅ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨ ꯐꯝꯂꯤ ꯃꯆꯦ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯏꯇꯣꯡ ꯇꯣꯡꯉꯥꯜꯂꯤ ꯑꯇꯣꯟꯕꯤ ꯃꯥꯒꯤ ꯆꯦꯡꯂꯧꯗꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯁꯨꯝꯍꯠꯂꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯅꯤꯡꯗꯨ ꯌꯩꯅ ꯐꯝꯂꯕ ꯇꯨꯡꯗ ꯂꯥꯏꯖ ꯏꯁꯤꯡ ꯏꯔꯦꯜꯗ ꯃꯈꯣꯡ ꯈꯣꯡꯁꯥ ꯑꯅꯤꯅ ꯍꯥꯏꯅ ꯍꯨꯝꯅ ꯀꯥꯎꯗꯨꯅ ꯁꯥꯟꯅꯔꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯂꯧꯀꯨꯠ ꯑꯗꯨꯗ ꯏꯔꯨ ꯁꯥꯗꯦꯡꯂꯤ ꯆꯤꯡꯒꯤ ꯁꯝꯕꯥꯜ ꯂꯥꯡꯕꯒꯨꯝ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨ ꯈꯨꯖꯣꯛꯊꯅ ꯁꯣꯛꯇꯨꯅ ꯃꯁꯝ ꯑꯗꯨꯗ ꯍꯩꯊꯖꯩ ꯑꯁꯨꯝ ꯇꯧꯕꯅ ꯋꯥꯡꯂꯦꯟ ꯄꯨꯡꯒꯣꯏ ꯇꯟꯖꯥꯗꯤ ꯈꯔ ꯑꯃ ꯋꯥꯏꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯖ ꯁꯥꯗꯦꯡꯕ ꯑꯗꯨ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯨꯅ ꯆꯤꯡꯈꯩ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯑꯃꯨꯛ ꯂꯥꯛꯏ ꯅꯨꯆꯥ ꯑꯣꯏꯕꯤ ꯑꯃꯅ ꯀꯦꯅ ꯃꯀꯦ ꯁꯦꯝꯕꯗ ꯃꯊ꯭ꯋꯥꯏ ꯍꯥꯞꯂꯤꯕ ꯑꯁꯤ ꯅꯥꯆꯣꯝꯅꯤ ꯑꯗꯨꯅ ꯅꯥꯆꯣꯝ ꯆꯤꯅꯤꯡꯉꯥꯏ ꯊꯤꯔꯛꯄꯅꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯅꯨꯔꯥ ꯈꯨꯗꯣꯡ ꯂꯩꯅ ꯄꯨꯡꯅ ꯁꯥꯠꯄ ꯀꯨꯡꯅ ꯍꯧꯕ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯃꯆꯦ ꯃꯍꯜꯅ ꯍꯥꯏꯔꯛꯏ ꯍꯦꯂꯣꯏ ꯑꯩꯈꯣꯏꯅ ꯈꯣꯏꯗꯥꯖꯕ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯑꯁꯤꯗꯤ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯁꯥꯠꯂꯕꯣꯏ ꯑꯋꯥꯡꯕ ꯆꯤꯡ ꯀꯥꯗꯨꯅ ꯁꯥꯃꯨ ꯍꯛꯆꯥꯡ ꯋꯥꯔꯨꯗꯣꯏ ꯁꯔꯨꯛ ꯏꯅꯥꯎꯁꯥ ꯍꯦꯛꯇ ꯁꯤꯡꯉꯦꯜ ꯑꯁꯤ ꯍꯦꯛꯂꯁꯤ ꯑꯗꯨꯒꯅꯦ ꯅꯥꯄ ꯑꯣꯏꯗ ꯆꯤꯜꯂꯁꯤ ꯍꯦꯂꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯡꯉꯦꯜ ꯂꯩꯁꯛꯅ ꯆꯐꯨꯃꯥꯟ ꯃꯆꯨꯅ ꯈꯥꯃꯦꯟ ꯃꯄꯥꯟ ꯂꯩꯈꯣꯛꯅ ꯄꯤꯛꯂꯞ ꯂꯩꯌꯣꯟꯅ ꯄꯨꯡꯂꯞ ꯑꯗꯨꯉꯩ ꯆꯤꯡꯎ ꯍꯥꯛꯇꯛ ꯅꯨꯡꯗꯝꯗꯩ ꯅꯨꯡꯁꯤ ꯏꯪꯒ꯭ꯔꯤ ꯁꯤꯠꯂꯕ ꯀꯥꯟ ꯄꯥꯈꯪꯅ ꯁꯥꯅꯧ ꯃꯀꯥꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯅꯕ ꯂꯩꯔꯥꯡ ꯅꯤꯉꯣꯜꯅ ꯊꯋꯥꯏ ꯇꯥꯅ ꯆꯤꯜꯂꯕ ꯃꯣꯃꯣꯟ ꯅꯣꯛꯆꯕ ꯂꯩꯔꯥꯡꯅꯤ ꯍꯥꯗ ꯂꯩꯔꯥꯡ ꯅꯨꯔꯥ ꯈꯨꯗꯣꯡ ꯂꯩ
ꯅꯨꯔꯥ ꯅꯪꯒꯤ ꯈꯨꯗꯣꯡ ꯑꯍꯦꯟꯕ ꯅꯥꯖꯣꯝꯁꯦ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯩꯈꯣꯏꯅ ꯀꯂꯛꯇꯨꯅ ꯍꯦꯛꯂꯒ ꯅꯥꯄꯗ ꯆꯤꯟꯖꯒꯦ ꯆꯦꯡꯂꯧꯁꯛ ꯍꯦꯟꯖꯒꯦ ꯄꯥꯃꯨꯃꯥꯛꯅ ꯄꯤꯔꯛꯄ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯈꯟꯖꯒꯦ ꯃꯥꯡꯗ ꯁꯥꯠꯂꯤꯕ ꯂꯩ ꯑꯗꯨ ꯑꯃꯃꯝꯇ ꯍꯦꯛꯇꯨꯅ ꯅꯥꯄꯁꯤꯡ ꯑꯗꯨꯗ ꯐꯖꯅ ꯊꯦꯠꯆꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯦ ꯁꯣꯝꯗꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯁꯣꯔꯥ ꯇꯥꯡꯂꯧꯗ ꯃꯥꯏꯕ ꯍꯩꯇꯣꯟꯗꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯤꯡꯈꯩ ꯆꯤꯡ ꯄꯥꯡꯂꯛꯂꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯃꯩꯅꯝ ꯑꯃꯠꯇꯁꯨ ꯂꯣꯏꯅꯗꯦ ꯑꯗꯨꯕꯨꯗꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯑꯍꯜꯅꯤ ꯂꯥꯏꯇꯤꯟꯒꯤ ꯃꯤ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯀꯤꯕꯗꯤ ꯄꯣꯛꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯄꯥꯡꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯑꯍꯥꯟꯕ ꯁꯤꯂꯝ ꯑꯃꯅꯤ ꯑꯗꯨꯅ ꯂꯝꯍꯥꯡ ꯑꯗꯨ ꯐꯥꯎꯅ ꯆꯠꯄꯗ ꯈꯧꯇꯛꯇꯤ ꯆꯥꯏ ꯆꯠꯅ ꯈꯜꯂꯤ ꯍꯩꯇꯣꯟ ꯅꯪ ꯑꯃꯨꯛꯀꯣ ꯍꯦꯂꯣꯏ ꯊꯤꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯅ ꯊꯦꯡꯅꯗꯅ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯏꯔꯩ ꯑꯁꯤ ꯇꯤꯡꯊꯣꯛꯇꯨꯅ ꯆꯤꯝꯕꯥꯜꯗ ꯀꯣꯡꯒꯣꯟ ꯄꯤꯠ ꯄꯤꯠ ꯀꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯁꯦ ꯈꯪꯗ꯭ꯔꯦ ꯃꯝꯅ ꯃꯝꯕꯅꯦ ꯆꯤꯡꯒ ꯑꯣꯏꯕꯅꯦ ꯁꯨꯛꯅ ꯁꯨꯛꯄꯅꯦ ꯅꯨꯡꯁꯤꯠꯅ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯄꯅꯦ ꯊꯋꯥꯏ ꯑꯁꯦ ꯇꯅꯤꯛꯏ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯀꯗꯥꯏ ꯌꯧꯔꯕꯒꯦ ꯑꯩꯕꯣ ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯍꯩꯇꯣꯟ ꯑꯗꯨ ꯁꯨꯝ ꯆꯪꯁꯤꯜꯂꯦ ꯑꯁꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯨꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯈꯪꯌꯩ ꯌꯩꯁꯤꯜꯂꯛꯏ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅꯤꯍꯦ ꯍꯩꯁ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯔꯥ ꯍꯦꯂꯣꯏꯔ ꯑꯃꯗꯤ ꯂꯩꯔꯦꯁꯦ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯜꯂꯒ ꯍꯩꯇꯣꯟ ꯑꯗꯨ ꯃꯈꯣꯡ ꯑꯗꯨ ꯇꯞꯂꯞ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯦ ꯍꯥꯕꯨꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯉꯥꯏꯍꯥꯛ ꯂꯨꯝꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯇꯞꯅ ꯌꯦꯡꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯥꯊꯣꯛꯂꯤꯕ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯍꯩꯇꯣꯟꯅ ꯃꯔꯨꯝꯗ ꯂꯣꯟꯅ ꯌꯦꯡꯂꯤ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯃꯅ ꯀꯦꯀꯨ ꯂꯣꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯀꯦꯀꯨ ꯐꯣꯡꯅꯅꯕ ꯊꯤꯔꯤ ꯑꯁꯨꯝꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯤ ꯍꯟꯗꯛꯃꯨꯛꯇꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨ ꯑꯃꯥꯡꯕ ꯇꯥꯔꯦ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯀꯦꯀꯨ ꯍꯥꯏꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯑꯇꯣꯟꯕꯤ ꯍꯦꯂꯣꯏꯅ ꯃꯆꯦꯝ ꯇꯔꯨꯛꯄꯨ ꯊꯤꯕ ꯍꯧꯔꯛꯏ ꯎꯒꯤ ꯎꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯩꯀ꯭ꯔꯛ ꯂꯩꯌꯥꯏꯗ ꯆꯪꯗꯨꯅ ꯂꯣꯠꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯤ ꯆꯤꯡꯈꯣꯡꯗꯁꯨ ꯊꯤꯔꯦ ꯑꯁꯣꯡꯕ ꯍꯥꯕꯨꯡ ꯃꯔꯛꯇꯁꯨ ꯆꯪꯗꯨꯅ ꯊꯤꯔꯦ ꯑꯗꯨ ꯐꯥꯎꯕ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯦꯀꯨ ꯐꯣꯡꯕ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯃꯈꯣꯜꯗꯨ ꯍꯧꯔꯞ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯏꯆꯦꯝ ꯇꯔꯨꯛꯃꯛ ꯃꯐꯝ ꯀꯗꯥꯏꯗꯕꯨ ꯀꯦꯀꯨ ꯂꯣꯠꯄꯔꯣ ꯅꯅꯥꯎ ꯑꯇꯣꯟꯕꯤ ꯑꯩꯅ ꯏꯆꯦꯝꯈꯣꯏꯕꯨ ꯊꯤꯕꯗ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯀꯦꯀꯨ ꯐꯣꯡꯂꯣ ꯏꯆꯦꯝꯁꯤꯡ ꯃꯃꯤꯠ ꯑꯗꯨꯅ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯀꯦꯡꯉꯣꯏ ꯂꯧꯀꯨꯠ ꯑꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ ꯑꯣ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯋꯥꯅ ꯊꯤꯔꯨꯔꯤꯕ ꯑꯁꯤꯗꯤ ꯏꯆꯦꯝ ꯅꯈꯣꯏꯗꯤ ꯏꯔꯩ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯑꯣꯏꯔꯦꯀꯣ ꯂꯣꯠꯂꯨ ꯑꯩꯅ ꯍꯧꯖꯤꯛ ꯀꯦꯀꯨ ꯐꯣꯡꯂꯗꯣꯏꯅꯤ ꯏꯔꯣꯜꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯀꯦꯀꯨ ꯐꯣꯡꯂꯒꯦ ꯑꯁꯤ ꯈꯜꯂꯒ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨ ꯂꯩꯀꯨꯠ ꯑꯗꯨꯒꯤ ꯂꯩꯌꯥꯏꯗ ꯂꯦꯞꯂꯔꯦ ꯊꯔꯣꯏ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯦꯂꯣꯏ ꯑꯗꯨꯅ ꯈꯟꯕꯗꯤ ꯑꯁꯤꯅꯤ ꯊꯔꯣꯏ ꯑꯣꯜꯂꯒ ꯏꯔꯣꯜꯅꯨꯡꯗ ꯀꯨꯝꯗꯨꯅ ꯃꯆꯦꯁꯤꯡ ꯑꯗꯨ ꯂꯣꯠꯄ ꯌꯦꯡꯒꯦ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯥꯏꯕ ꯍꯩꯇꯣꯟ ꯑꯗꯨ ꯃꯆꯤꯜ ꯑꯗꯨ ꯈꯪꯖꯕ ꯂꯥꯏꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯑꯃꯇꯪꯕꯨ ꯍꯥꯟꯅ ꯐꯥꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯃꯇꯥꯡ ꯇꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯇꯥꯞ ꯍꯦꯛꯇ ꯐꯥꯍꯧꯔꯒꯦ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯑꯁꯤ ꯍꯩꯇꯣꯟ ꯃꯃꯤꯠ ꯑꯗꯨꯗ ꯎꯔꯦ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯂꯩꯔꯥꯏ ꯑꯗꯨꯗ ꯊꯔꯣꯏ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯔꯣꯏ ꯑꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯀꯨꯝꯊꯗ꯭ꯔꯤꯉꯩꯗ ꯐꯥꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯩꯁ ꯃꯇꯥꯡ ꯑꯁꯤ ꯆꯞ ꯆꯥꯔꯦ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯦ ꯑꯩ ꯍꯥꯕꯨꯡ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯄꯟꯊꯍꯟꯕ ꯌꯥꯗ꯭ꯔꯦ ꯏꯈꯣꯡ ꯑꯁꯦ ꯊꯨꯅ ꯍꯦꯛꯇ ꯊꯥꯡꯖꯤꯜꯂꯒꯦ ꯑꯗꯨꯒ ꯏꯈꯨꯠ ꯑꯅꯤ ꯑꯁꯤꯅ ꯊꯔꯣꯏ ꯑꯁꯦ ꯅꯝꯐꯥ ꯐꯥꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯩꯇꯣꯟ ꯑꯗꯨ ꯍꯥꯕꯨꯡ ꯑꯗꯨꯗꯒꯤ ꯐꯠ ꯆꯣꯡꯊꯣꯔꯛꯇꯨꯅ ꯈꯨꯠꯂꯩ ꯊꯨꯅ ꯊꯔꯣꯏ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯐꯥꯔꯦ ꯍꯦꯂꯣꯏ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯏꯕꯪ ꯃꯤꯅ ꯁꯣꯛꯂꯛꯄ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯊꯔꯣꯏ ꯑꯣꯜꯂꯨꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯦꯂꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯇꯥꯏꯕꯪꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯈꯨꯕꯩ ꯑꯃ ꯊꯥꯡꯇꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯦꯂꯣꯏ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯜꯁꯤꯡ ꯑꯗꯨ ꯃꯥꯡꯕꯒꯨꯝ ꯇꯧꯔꯦ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯌꯦꯡ ꯍꯩꯇꯣꯟꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪ ꯃꯤꯅ ꯍꯦꯂꯣꯏ ꯑꯁꯦ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯑꯗꯨꯗꯤ ꯆꯨꯝꯂꯝꯂꯦꯗꯅ
ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩ ꯍꯥꯏꯋꯥꯅꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯪꯗꯧꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯐꯖꯕꯗ ꯄꯪꯊꯒꯗꯕ ꯍꯩꯇꯣꯟꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯑꯍꯤꯡ ꯆꯕꯨꯛ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯒ ꯁꯨꯛꯂꯕ ꯆꯤꯡꯈꯣꯡ ꯑꯁꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯦꯂꯣꯏ ꯅꯈꯣꯏꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯊꯑꯣꯏꯅ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯩꯇꯣꯟꯅꯒꯤ ꯂꯥꯏꯕꯛꯅ ꯃꯄꯥ ꯆꯨꯝꯕ ꯍꯦꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯅꯪꯕꯨ ꯍꯩꯇꯣꯟꯅꯒꯤ ꯏꯈꯨꯠ ꯆꯜꯂꯦꯗꯣ ꯃꯐꯝ ꯀꯩꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕꯁꯨ ꯉꯝꯂꯔꯣꯏꯗꯣ ꯅꯨꯡꯉꯥꯏꯔꯦ ꯍꯩꯇꯣꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯩꯇꯣꯟꯗꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯏ ꯃꯇꯧ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯦꯂꯣꯏ ꯑꯩꯕꯨ ꯐꯥꯕꯗꯤ ꯀꯔꯤ ꯂꯥꯏꯋꯥ ꯇꯤꯟꯋꯥꯅ ꯂꯥꯡꯒꯤ ꯃꯁꯛ ꯑꯣꯏ ꯑꯍꯤꯡ ꯅꯨꯡꯁꯣꯏꯕ ꯑꯁꯤꯗ ꯑꯩꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯐꯥꯕꯗꯤ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯗꯨꯅ ꯑꯩꯕꯨ ꯐꯥꯕꯅꯣ ꯅꯠꯇ꯭ꯔꯒ ꯍꯦꯂꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯊꯧꯁꯤꯜꯂꯤꯕꯔꯥ ꯍꯩꯇꯣꯟ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯏ ꯑꯗꯨꯕꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤ ꯐꯠꯇꯕ ꯃꯤꯔ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯑꯐꯕ ꯄꯨꯛꯆꯦꯜꯁꯨ ꯑꯗꯨꯃꯛ ꯑꯣꯏ ꯃꯍꯥꯛꯀꯤ ꯉꯁꯤꯒꯤ ꯊꯧꯁꯤꯜ ꯑꯁꯤ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯆꯥꯡꯌꯦꯡ ꯑꯃꯈꯛꯀꯤꯅꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯩꯇꯣꯟꯅ ꯈꯨꯝꯃꯤ ꯑꯣꯟꯅꯔꯦ ꯑꯣꯟꯅꯔꯦ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯔꯦ ꯑꯩ ꯅꯍꯥꯛꯄꯨ ꯑꯃꯗꯤ ꯅꯈꯣꯏ ꯍꯦꯂꯣꯏꯁꯤꯡꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪꯗꯒꯤ ꯃꯨꯟꯅꯅꯕ ꯃꯥꯡꯍꯟꯅꯕ ꯃꯗꯨ ꯈꯟꯗꯨꯅ ꯑꯩꯅ ꯊꯧꯁꯤꯜ ꯑꯁꯦ ꯇꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯃꯈꯛꯀꯤꯗꯃꯛ ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯅꯤ ꯅꯪꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯍꯥꯏꯌꯣ ꯑꯗꯨꯉꯩ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯤꯝꯕꯥꯜꯊꯣꯡꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯊꯥꯡ ꯅꯥꯏꯅ ꯍꯥꯏꯔꯝꯕ ꯋꯥꯈꯣꯡ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯤ ꯇꯥꯏꯕꯪꯗ ꯍꯦꯂꯣꯏ ꯂꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯁꯨ ꯍꯦꯂꯣꯏ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯁꯥꯟꯅꯩ ꯑꯗꯨꯒ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯩꯇꯣꯟꯅꯒꯤ ꯅꯥꯄ ꯈꯛꯇꯗ ꯇꯥꯕ ꯋꯥꯐꯝ ꯑꯣꯏꯅ ꯇꯧꯏ ꯃꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯇꯁꯦꯡꯅ ꯃꯤꯠꯃꯥꯡꯗ ꯍꯦꯂꯣꯏ ꯅꯈꯣꯏꯕꯨ ꯎꯅꯤꯡꯂꯛꯏ ꯍꯦꯂꯣꯏ ꯅꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯤꯛ ꯃꯒꯨꯜ ꯈꯪꯅꯤꯡꯉꯛꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯊꯤꯗꯨꯅ ꯍꯦꯂꯣꯏ ꯅꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯆꯥꯡꯌꯦꯡꯒꯤ ꯑꯁꯤꯗꯅꯤ ꯑꯩꯅ ꯈꯟꯕ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯑꯩꯅ ꯃꯥꯡꯍꯜꯂꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏ ꯀꯗꯥꯏ ꯋꯥꯈꯜꯗ ꯐꯨꯡꯕꯪꯅꯩ ꯍꯩꯇꯣꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯦ ꯑꯍꯤꯡ ꯆꯕꯨꯛ ꯅꯣꯡꯌꯥꯏꯅꯤ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯏꯅꯤꯜ ꯐꯪꯗ꯭ꯔꯕ ꯃꯇꯝꯅꯤ ꯑꯩꯅ ꯅꯪꯕꯨꯗꯤ ꯐꯥꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯅꯆꯦꯝꯁꯤꯡꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗ ꯅꯆꯦꯝꯁꯤꯡ ꯑꯗꯨꯕꯨ ꯀꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯧꯀꯨꯠ ꯑꯁꯦ ꯁꯝꯄꯣꯛ ꯈꯣꯏꯒꯗꯕꯅꯤ ꯏꯆꯦꯝꯁꯤꯡꯕꯨ ꯀꯧ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯀꯧꯖꯒꯦ ꯑꯗꯨꯕꯨ ꯂꯧꯀꯨꯠ ꯑꯁꯦ ꯇꯧꯈꯥꯏꯌꯨ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯝꯖꯔꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯦꯡꯉꯣꯏꯅ ꯄꯥꯅ ꯍꯧꯔꯤꯕ ꯂꯨꯔꯕ ꯏꯔꯦꯜ ꯑꯁꯤꯗ ꯏꯔꯨꯗꯨꯅ ꯁꯥꯟꯅꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯂꯧꯀꯨꯠ ꯑꯁꯤꯕꯨ ꯁꯝꯄꯣꯛꯈꯣꯏꯌꯨ ꯍꯥꯏꯕꯗꯨꯗꯤ ꯉꯝꯖꯔꯣꯏ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯀꯔꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯕ ꯁꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯅꯝ ꯑꯗꯨꯗ ꯁꯥꯖꯩ ꯊꯥꯗꯨꯅ ꯂꯥꯛꯅꯒꯗꯕꯅꯤ ꯈꯪꯉꯨ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯑꯗꯨ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯔꯣꯏ ꯈꯟ ꯃꯆꯦꯝꯁꯤꯡꯕꯨ ꯀꯧꯔꯒꯦ ꯅꯤꯡ ꯀꯧꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯀꯧꯕꯒ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯀꯦꯀꯨ ꯂꯣꯠꯂꯝꯕꯗꯒꯤ ꯃꯔꯤ ꯃꯔꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯔꯦꯡꯅ ꯂꯦꯞꯂꯦ ꯃꯈꯣꯏ ꯇꯔꯦꯠꯅ ꯄꯔꯦꯡ ꯂꯦꯞꯄ ꯑꯗꯨ ꯍꯩꯇꯣꯟ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯂꯥꯏꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯦꯞꯄ ꯑꯗꯨꯗ ꯍꯩꯇꯣꯟ ꯑꯀꯤꯕꯗꯤ ꯑꯃꯨꯛꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯀꯤꯕ ꯎꯠꯂꯨꯔꯕꯗꯤ ꯃꯈꯣꯏꯅ ꯂꯥꯛꯆꯈꯤꯒꯅꯤ ꯈꯟꯗꯨꯅ ꯎꯠꯇꯦ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅ ꯃꯆꯦꯝꯁꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯇꯝꯃꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯁꯤꯟꯅꯔꯛꯄ ꯊꯧꯒꯥꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯔꯦ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥ ꯈꯟꯅꯖꯩ ꯏꯅꯥꯎꯁꯥ ꯃꯇꯝ ꯑꯁꯦ ꯑꯁꯨꯝ ꯋꯥꯏꯁꯤꯟꯈꯤꯕꯅ ꯍꯥꯟꯒꯅꯤ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯑꯋꯥꯐꯝꯗ ꯑꯩꯈꯣই ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯎꯠꯇꯨꯅ ꯂꯥꯛꯅꯗ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯤꯂꯝ ꯁꯤꯟꯊꯥ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ
ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯌꯥꯅꯔꯦ꯫ ꯍꯩꯇꯣꯟ ꯐꯝꯗꯨꯅ ꯂꯩ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯂꯧꯈꯨꯠ ꯑꯗꯨꯗ ꯃꯔꯤ ꯃꯔꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯀꯦꯡꯉꯣꯏ ꯂꯧꯈꯨꯠ ꯑꯗꯨꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯝꯄꯣꯛ ꯈꯣꯏꯔꯦ꯫ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇꯨꯅ ꯂꯩꯇꯦꯡꯕ ꯀꯣꯛꯇꯅ ꯆꯨꯔꯥ ꯑꯍꯤꯡ ꯑꯗꯨꯗ ꯐꯤꯉꯧ ꯐꯧꯕꯒꯨꯝꯅ ꯑꯉꯧꯕ ꯃꯆꯨ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨꯅ ꯁꯝꯄꯣꯛ ꯈꯣꯏꯔꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯁꯟꯅ ꯄꯥꯕꯣꯠ ꯂꯥꯛꯇꯨꯅ ꯈꯣꯏꯕ ꯁꯝꯄꯣꯠꯀ ꯃꯥꯟꯅꯗꯦ꯫ ꯍꯦꯂꯣꯏ ꯑꯣꯏꯕꯅ ꯃꯇꯤꯛ ꯃꯒꯨꯜꯁꯨ ꯂꯩꯖꯩ꯫ ꯃꯈꯣꯏ ꯃꯔꯤ ꯑꯃꯅ ꯃꯈꯣꯡ ꯈꯣꯡꯁꯥꯁꯤꯡ ꯑꯗꯨꯅ ꯂꯩꯅꯨꯡ ꯑꯗꯨꯗ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯦꯝ ꯑꯍꯨꯝ ꯑꯗꯨꯅ ꯀꯣꯡꯒꯣꯏ ꯊꯧꯔꯤ ꯂꯥꯛꯂꯒ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯂꯩꯇꯤꯡꯒꯥꯏ ꯊꯛꯇ ꯆꯤꯡꯂꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯧꯈꯨꯠ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯈꯣꯏꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯈꯣꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯧꯈꯨꯠ ꯑꯗꯨ ꯂꯩꯇꯤꯡꯒꯥꯏ ꯂꯣꯏꯅ ꯑꯣꯏꯔꯦ꯫ ꯁꯝꯄꯣꯛ ꯈꯣꯏꯕ ꯂꯣꯏꯔꯦ꯫ ꯁꯝꯄꯣꯛ ꯈꯣꯏꯕ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯄꯔꯦꯡꯅ ꯆꯤꯡꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯩꯇꯣꯟꯗ ꯐꯝꯅ ꯐꯝꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ, ꯀꯌꯥꯗ ꯃꯇꯤꯛ ꯂꯩꯈ꯭ꯔꯕ ꯍꯦꯂꯣꯏꯅꯣꯅꯦ! ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯗ ꯄꯥꯛꯂꯕ ꯂꯨꯔꯕ ꯏꯔꯦꯜ ꯂꯧꯈꯨꯠ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯇꯤꯡꯒꯥꯏ ꯑꯣꯏꯕ ꯃꯈꯩ ꯁꯝꯄꯣꯛ ꯈꯣꯏ ꯍꯥꯏꯋꯥꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯋꯥꯐꯝ ꯌꯥꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯩꯇꯣꯟꯅ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯩꯇꯣꯟ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫